ꯁꯤꯒꯤ ꯑꯣꯏꯕ ꯌꯥꯝ ꯃꯔꯨꯑꯣꯏꯕ ꯗꯤꯃꯥꯟ ꯈꯔ ꯏꯟꯇꯔꯅꯦꯁꯅꯦꯜ ꯋꯨꯃꯦꯟꯁ ꯗꯦ ꯉꯁꯥꯏ ꯍꯥꯏꯖꯈꯤꯕꯗꯣ ꯗꯥꯕꯤ ꯈꯔ ꯑꯩꯈꯣꯏ ꯄꯨꯔꯛꯄ ꯇꯥꯔꯦ ꯃꯁꯤ ꯑꯩꯈꯣꯏ ꯉꯁꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕ ꯉꯝꯗ꯭ꯔꯦ ꯑꯩꯈꯣꯏ ꯑꯉꯥꯡꯁꯤꯡꯁꯦ ꯑꯩꯈꯣꯏ ꯏꯆꯥ ꯏꯁꯨ ꯃꯌꯥꯝꯁꯦ ꯂꯥꯏꯔꯤꯛ ꯇꯝꯍꯟꯕ ꯉꯝꯗ꯭ꯔꯦ ꯃꯔꯝꯗꯤ ꯚꯥꯔꯠ ꯁꯔꯀꯥꯔꯒꯤ ꯑꯗꯨꯝꯕ ꯄ꯭ꯔꯥꯏꯚꯦꯇꯥꯏꯖꯦꯁꯟ ꯍꯥꯏꯅ ꯄ꯭ꯔꯥꯏꯚꯦꯠꯇ ꯂꯣꯏꯅ ꯊꯣꯛꯈꯤꯕꯁꯤꯅ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜ ꯄ꯭ꯔꯥꯏꯚꯦꯠ ꯀꯣꯂꯦꯖ ꯃꯌꯥꯝ ꯑꯃ ꯃꯗꯨ ꯂꯥꯏꯔꯤꯛ ꯇꯝꯕ ꯆꯪꯕ ꯃꯇꯝꯗ ꯐꯤ ꯌꯥꯝ ꯋꯥꯡꯉꯤ ꯃꯤꯡ ꯆꯟ ꯁꯦꯟ ꯌꯥꯝ ꯋꯥꯡꯉꯤ ꯃꯁꯤ ꯄꯨꯝꯅꯃꯛꯁꯤꯒꯤ ꯑꯋꯥꯕꯁꯦ ꯃꯁꯤ ꯀꯣꯛꯅꯅꯕ ꯑꯃꯗꯤ ꯑꯩꯈꯣꯏ ꯏꯆꯥ ꯏꯁꯨꯁꯤꯡꯁꯦ ꯅꯤꯡꯊꯤꯅ ꯂꯥꯏꯔꯤꯛ ꯇꯝꯕ ꯐꯪꯅꯕꯒꯤꯗꯃꯛꯇ ꯉꯁꯤꯒꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯋꯨꯃꯦꯟꯁ ꯗꯦꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯑꯍꯥꯟꯕ ꯗꯤꯃꯥꯟ ꯃꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯀꯣ ꯑꯉꯥꯡꯁꯤꯡ ꯄꯨꯝꯅꯃꯛ ꯒ꯭ꯔꯦꯖꯨꯑꯦꯠ ꯐꯥꯎꯕ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯁꯤꯡ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯑꯉꯥꯡꯁꯤꯡ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕꯁꯦ ꯐ꯭ꯔꯤ ꯂꯦꯝꯅ ꯑꯃꯗꯤ ꯁꯣꯏꯐꯗꯅ ꯒ꯭ꯔꯦꯖꯨꯑꯦꯠ ꯐꯥꯎꯕ ꯇꯝꯍꯜꯂꯨ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯅꯝꯕꯔ 1 ꯗꯤꯃꯥꯟ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯄꯨꯝꯅꯃꯛ ꯅꯨꯄꯥꯒ ꯅꯨꯄꯤꯒ ꯑꯅꯤꯁꯦ ꯍꯥꯏꯅꯤꯡꯕꯅꯤ ꯑꯗꯨꯕꯨ ꯑꯍꯥꯟꯕꯗ ꯅꯨꯄꯤ ꯄꯨꯝꯅꯃꯛ सरकारी स्कूल पुनमक फ्री एंड कंपलसरी एजुकेशन पीगदबने है बिसे अखोई ऑल इंडिया ट्रेड यूनियन कांग्रेस मणिपुर लेफ्ट आंदोलन तौकने सी सरकार खुदोबी थिलेगा ताकने करिगिनो केरला दा मी पुनमक फ्री एंड कंपलसरी अप टू ग्रेजुएट फाउ पीबो गंगरे केरला दा लायर बगी पखै मखादा लेबा मियाम प्रजा लेत्रे बीपीएल की लिस्ट ले प्रजा लेत्रे कोई शायद ये कोई की सब थूं चेन किलो दे लुपा अहुम दो फंगदो से कोई ना कोई की सब थूं बट पकाम पुन दुकान दे पूख कांदा लुपा नि फू दे कोई ना को सिंग सारे ले ले बा सियारो अदुना कोई थाम की फंगम दो को सिंग इंको के ना किलो मंगा सोफादना लुपा हम पिगदा बने गायबा सुबा याम कोई बिट मांग उरी दाबी क्या सिंग कोई आज की तारीख 5 इंटरनेशनल वुमेन्स डे ना इंटरनेशनल वुमेन्स डे ना नुपी पुनमक ग्रेजुएट फाउबा फ्री एंड कंपलसरी एजुकेशन नुपी पुनमक ग्रेजुएट फाउबा फ्री एंड कंपलसरी एजुकेशन manipur की माइके लगी